Hai mayam punamukpu Sada Blog ki channel da taramna ukjari matam kuira matungda ngasidi mukbang macha ama semagena mayam no famda thamagena tawjabane ado mayam adune mayamna video se makha tana adum yengbiyo ngasigi mukbang se kari mukbang no ado video se camera se khara keno yadre ba adi camera stand se aduna I pura full mathen je phajana utpa ai ulake se ngasigi chamthong ne ko chamthong degi keno omelet am yawre amek pi di yam tawdre ngasi mayam aina dum mathangda ai nemboka ko nga thongbagi mukbang ama tawjarage aba ado ngasigi oinadi ai ngasigi oinadi chamthong se makha tana adum yengbiyo ano aigi blog ta kana gumba anova yengamba taragadi please like share subscribe tawsan biramo mayam chaba horose dadi kuti ngasai na hamjagre mayam lagi khara thajarage chaba horose mayam mayam ensang hejarage mayam aidi ahanba aigi first mukbang video da so hijagre ko ai hadi chamthong gumba je kaya pamne na first ki video da so ina haigrabane aba mayam mathang da nga thongbagi mukbang ne tawjarage masidi mayam chamthong oina tawjare mayam wow mana nga ngobo sa apel na ngarang nga matumani hum kakle ramme aina chamthong chaning man gina nga matumani hum do hapchalaga ungjabane wow mana but mayam kuha omne kuha omne mayam